April gi tang kunmapan 2020 asida chaurbu nungjao asteroid ama tarakani haibadu tarakhidre mayam masimi pai pokli maram aduna hairibu nungjao asigi maramda khitang jengminasi wakhal lawsing oina asteroid hingchaba amana haibadi 1998 OR2 April date 29 2020 da thengai gani hairamadu thengai khidre nungjao asigi pak chawbasi 4.4 kilometer amuk oigani nungjao sina malemda thomlagadi amadi jiba panba amang ata tholagani haina haikibani mioiba kayana mi painaba pokpoga loinana jiba panba punamak Prithvi laimaidagi mangkigidra haibagi mi paiba phaunaki asteroid natraga nungjao na toina Prithvi da tani haibi wafam asi mayamda toina kiba pokpa ama oiri ama romdana tagadar nungjao asi yumpham jaudaba paura natraga tokngara haibasini amadi mayamgi thamoida akiba pokpa oirakli da asteroid tagani haibasi mamangi sahi kyada takiba leikrabani mamangi sahida haibadi April 2019 da chaurana meter chamamuk pakpa amana thonge torambadagi kilometer 100 rom lapna Prithvi dagi nathairaga chakki haibasini malemda leiramba dinosaur kaya asi asteroid nungjao singna manghallamba jai haibagi thajanaba kaya amasu leiribani loinana scientist kaya amana sumasigi maramda thijinba leptribani Amukkasu September gi date 9 2019 da thengai gani haiba wafam leikrabani thengai da duna makhata na asteroid asina malemna thengai gani haiba wafam ji kairak hanna mayami thamoida mi paiba pokhanduna laklibani asteroid natraga nungjao makhal asi tungda lakadra natraga nungjao makhal asi uba phang matau kramna phangani haibasi mayangwi thamoida hangnaba wafam amasu oirakli noit makhal asi numidangi matamda thawan michak kumna kuphet kafet mairi thokna langbugumna uba phangmasu yai natraga masi uninga gi pambaidi telescope gi pambaina uba phangani natraga planet singi maramda thijiliba nasa gi matung inadi April gi tang 18 da thenglamgani haiba asteroid makhal asi 6 million kilometer lapna Prithvi dagi thaptoki haibasini henna akupa marol khangnabgidamakta https://www.secretofuniverse.in astronaut da changbiduna henna akupa marol khangnabgidamakta mayamna thijinbiu haina amukka hanna haijari video asi aihakna loksing pangalna haire single haina semjaba makti natte adubu hojik thokliba thodok wathok sing asida nainajaraga tarakani harama nungjao adu tarakhitabaga aduga mari lainana khara thijin khomjillaga mayamna uchabani asoibu jawrabusu mayamna ngakpigani amasung channel apsibu subscribe amadi share tawbiyu haijari